ꯃꯌꯥꯝꯕꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯄꯪꯕ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯃꯗꯤ ꯑꯁꯤꯡꯕ ꯃꯃꯥꯛ ꯅꯨꯄꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯩꯄꯥꯛꯄꯤ ꯆꯅꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯨꯜ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯅꯤꯡꯉꯣꯜ ꯃꯊꯟꯇ ꯌꯥꯎꯔꯝꯃꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯤꯟꯊꯣꯏꯕ ꯀꯧꯔꯝꯃꯤ ꯁꯤꯟꯊꯣꯏꯕ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯇꯔꯨꯛꯀꯤ ꯃꯐꯝꯗ ꯁꯤꯟꯊꯣꯏꯕꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯁꯤꯟꯃꯤꯟꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨꯅ ꯁꯤꯟꯊꯣꯏꯕꯕꯨ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ ꯁꯤꯟꯊꯣꯏꯕꯁꯨ ꯑꯔꯥꯏꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯗꯦ ꯃꯥꯒꯤ ꯃꯥꯃꯁꯤꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯁꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯁꯛ ꯃꯇꯧꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯤꯟꯊꯣꯏꯕ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤꯅꯤ ꯍꯥꯏꯖꯕ ꯌꯥꯕ ꯑꯃꯇꯪꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯁꯅꯥꯎ ꯑꯃꯇꯪꯗꯤ ꯂꯩꯔꯝꯃꯤ ꯁꯅꯥꯎ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯌꯦꯡꯕꯗꯁꯨ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯁꯤꯟꯊꯣꯏꯕꯅ ꯁꯅꯥꯎ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯁꯖꯤꯛ ꯄꯤꯖꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯔꯝꯃꯤ ꯁꯅꯥꯎ ꯑꯗꯨꯁꯨ ꯁꯤꯟꯊꯣꯏꯕꯒ ꯂꯣꯏꯅꯖꯔꯒꯇ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨꯗꯤ ꯃꯤꯠ ꯅꯥꯔꯝꯃꯤ ꯍꯥꯟꯅ ꯀꯜꯂꯛꯄꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯜꯂꯛꯂꯝꯃꯤ ꯀꯜꯂꯛꯃꯤꯍꯧꯕ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯍꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛꯇꯨ ꯋꯥꯇꯥꯟꯅꯔꯝꯃꯤ ꯃꯌꯥꯝꯕ ꯑꯍꯜ ꯏꯕꯣꯍꯜꯅ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯟꯊꯣꯏꯕꯁꯦ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯌꯥꯝ ꯍꯩꯁꯤꯡꯈ꯭ꯔꯦ ꯃꯌꯥꯝꯕ ꯑꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯎ ꯇꯔꯨꯛ ꯁꯨꯕ ꯏꯇꯣꯟ ꯇꯣꯟꯕ ꯈꯣꯝꯗꯣꯟ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯄꯦꯇꯋꯥꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯩꯃꯟꯁꯤꯡꯃꯟꯈ꯭ꯔꯦ ꯑꯩꯗꯤꯕ ꯃꯁꯤꯗ ꯃꯥꯒꯤ ꯁꯅꯥꯎ ꯑꯁꯤꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯃꯤꯠ ꯅꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯗꯨ ꯈꯟꯅꯔꯒ ꯁꯅꯥꯎ ꯑꯗꯨ ꯍꯥꯠꯇꯣꯛꯂꯁꯦ ꯍꯥꯏꯅꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯅꯥꯎ ꯑꯗꯨ ꯂꯧꯇꯨꯅꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ ꯁꯤꯟꯊꯣꯏꯕ ꯃꯍꯥꯛꯀꯤ ꯁꯅꯥꯎ ꯑꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯁꯤꯟꯊꯣꯏꯕ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩ ꯃꯍꯥꯛꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯁꯅꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯀꯛ ꯊꯠꯂꯒ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯊꯪꯅꯕ ꯂꯥꯏꯅꯤꯡꯕ ꯃꯌꯥꯝꯅ ꯈꯨꯟꯗꯥꯕ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯅꯤꯡꯕ ꯑꯃꯒꯤ ꯌꯨꯝꯗ ꯊꯨꯡꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇꯅ ꯃꯍꯥꯛꯄꯨ ꯎꯗ꯭ꯔꯤꯉꯩꯗ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯂꯝꯃꯤ ꯁꯤꯟꯊꯣꯏꯕ ꯀꯥꯆꯤꯟ ꯑꯗꯨꯗ ꯆꯪꯂꯒ ꯃꯐꯝ ꯑꯗꯨꯗ ꯁꯅꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨ ꯐꯨꯝꯖꯤꯜꯂꯝꯃꯤ ꯁꯤꯟꯊꯣꯏꯕ ꯀꯥꯆꯤꯟꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯪꯂꯝꯃꯤ ꯁꯤꯟꯊꯣꯏꯕꯅ ꯏꯄꯨ ꯏꯃꯨꯡ ꯑꯁꯤꯗ ꯁꯟꯁꯥꯒꯤ ꯃꯅꯝ ꯑꯃ ꯅꯝꯂꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯒꯤꯅꯣ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯁꯥꯎꯅ ꯀꯔꯤ ꯋꯥꯅꯣ ꯑꯉꯥꯡ ꯄꯦꯇꯋꯥ ꯅꯪꯅꯁꯨ ꯑꯗꯨꯝꯅ ꯉꯥꯡꯕ ꯁꯥꯏ ꯃꯟꯆꯣꯄꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯉꯥꯡꯖꯕ ꯁꯥꯔꯤꯅꯣ ꯃꯁꯦ ꯂꯥꯏꯅꯤꯡꯕ ꯑꯃꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ ꯅꯪꯇ ꯀꯩꯅ ꯆꯥꯗꯅ ꯁꯤꯈ꯭ꯔꯣ ꯑꯉꯥꯡ ꯃꯤꯉꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯁꯟꯁꯥ ꯃꯆꯦꯠ ꯑꯃ ꯍꯦꯛ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯩ ꯅꯪꯕꯨ ꯑꯌꯥꯛꯄ ꯃꯤꯆꯩꯅ ꯃꯥꯡꯍꯟꯒꯅꯤ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕꯗꯨꯅ ꯁꯤꯟꯊꯣꯏꯕꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯁꯤꯟꯊꯣꯏꯕ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯄꯨ ꯅꯁꯨꯅ ꯁꯥꯗꯨꯝ ꯑꯗꯣ ꯄꯨꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯊꯤꯟꯖꯤꯟꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯎꯒꯤ ꯃꯈꯣꯡ ꯐꯨꯝꯖꯤꯟꯕ ꯀꯥꯆꯤꯟ ꯑꯗꯨꯗ ꯆꯪꯂꯝꯃꯤ ꯀꯥꯆꯤꯟ ꯑꯗꯨꯗꯒꯤ ꯁꯅꯥꯎꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯃꯃꯥꯡꯗ ꯎꯠꯂꯝꯃꯤ ꯑꯗꯨꯗꯒꯤ ꯁꯤꯟꯊꯣꯏꯕ ꯑꯃꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯏꯄꯨ ꯏꯄꯨꯅ ꯅꯁꯨ ꯑꯉꯥꯡ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯤꯔꯤꯕꯗꯣ ꯑꯩꯅ ꯆꯨꯝꯂꯕꯅꯤꯅ ꯅꯁꯨ ꯑꯩꯅ ꯄꯥꯏꯖꯔꯤꯕꯁꯤꯕꯨ ꯁꯟꯁꯥ ꯅꯠꯇꯕ꯭ꯔꯅꯦ ꯁꯤꯟꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯅꯤꯡꯕꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕ ꯑꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯁꯟꯁꯥ ꯂꯩꯔꯝꯕꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯃꯉꯣꯟꯗ ꯄꯣꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯈꯪꯈ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯄ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯈꯜꯂꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯕꯗꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨꯅ ꯃꯁꯥꯗꯨ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯂꯝꯃꯤ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯁꯤꯟꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯃꯔꯝ ꯃꯣꯛꯄ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯒꯅꯤ ꯅꯪ ꯃꯁꯤ ꯂꯧꯔꯣ ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ
ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯁꯤꯟꯊꯣꯏꯕꯗ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯃ ꯄꯤꯔꯝꯃꯤ꯫ ꯁꯤꯟꯊꯣꯏꯕ ꯑꯍꯥꯟꯕꯗꯗꯤ ꯌꯥꯅꯤꯡꯗꯕ ꯁꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯁꯤꯟꯊꯣꯏꯕꯅ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯗꯨ ꯄꯨꯔꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯟꯊꯣꯏꯕ ꯂꯨꯄꯥ ꯈꯧꯖꯥꯎꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯄꯨꯟꯁꯤꯗ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯈꯛ ꯎꯈꯤꯕ ꯂꯩꯇ꯭ꯔꯤ, ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯤꯟꯊꯣꯏꯕ ꯃꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯃꯃꯥꯗꯨ ꯏꯪꯈꯣꯜꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯤꯟꯊꯣꯏꯕꯅ, "ꯏꯃꯥ, ꯃꯥ ꯃꯁꯤꯒꯤꯗ ꯆꯠꯂꯒ ꯃꯦꯔꯨꯛ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯆꯣ." ꯁꯤꯟꯊꯣꯏꯕꯒꯤ ꯃꯃꯥꯅ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯤꯟꯊꯣꯏꯕꯅ ꯂꯧꯗ ꯂꯧꯕꯤꯔꯨꯆꯣ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯁꯤꯟꯊꯣꯏꯕꯒꯤ ꯃꯃꯥ ꯑꯗꯨ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤꯗ ꯆꯠꯇꯨꯅ ꯃꯦꯔꯨꯛ ꯑꯃ ꯂꯧꯔꯨꯔꯦ꯫ ꯁꯤꯟꯊꯣꯏꯕꯒꯤ ꯃꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯇꯔꯨꯛ ꯑꯗꯨ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛꯀꯤ ꯈ꯭ꯋꯥꯏ ꯑꯍꯜ ꯏꯕꯣꯍꯜꯅ, "ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯑꯁꯨꯛ ꯂꯥꯏꯔꯈ꯭ꯔꯕꯤ ꯑꯁꯤꯅ ꯃꯦꯔꯨꯛ ꯑꯁꯤꯅ ꯀꯔꯤ ꯆꯦꯡꯕꯨ ꯑꯣꯟꯒꯗꯧꯔꯤꯕ? ꯋꯥꯐꯝ ꯑꯁꯦ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯗꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯔꯣꯠꯄ ꯋꯥꯕ ꯂꯩꯔꯤ." ꯃꯌꯥꯝꯕ ꯑꯍꯜꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯅꯥꯎ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯇꯥꯆꯧ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯂꯒ ꯂꯣꯟꯅ ꯃꯃꯥ ꯃꯆꯥꯅ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯅꯦ?" ꯃꯗꯨꯅ ꯆꯨꯝꯅꯤ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛꯇꯨ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯈꯣꯡꯗꯣꯟ ꯑꯗꯨ ꯊꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯃꯥꯅ ꯃꯦꯔꯨꯛ ꯍꯦꯛ ꯄꯨꯔꯛꯄꯒ ꯁꯤꯟꯊꯣꯏꯕꯅ ꯌꯥꯝꯂꯕ ꯈꯧꯖꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯃꯦꯔꯨꯛ ꯑꯗꯨꯅ ꯑꯣꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯝꯗꯣꯟꯅ ꯁꯝꯕꯜ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯅ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯌꯥꯝ ꯑꯃ ꯑꯣꯜꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯈꯣꯝꯗꯣꯟ ꯄꯟꯊꯗꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝꯗ ꯃꯍꯥꯛꯅ ꯎꯔꯛꯄꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯅ ꯁꯦꯟ ꯑꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯦꯔꯨꯛ ꯑꯗꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯦꯔꯨꯛ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯕꯨꯡ ꯑꯍꯜ ꯏꯕꯣꯍꯜꯅ, "ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯍꯟꯈꯤꯕꯗ ꯏꯃꯥ ꯁꯤꯟꯊꯣꯏꯕꯗꯣ ꯑꯃꯨꯛꯇ ꯊꯥꯔꯛꯎ꯫ ꯃꯍꯥꯛꯀ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯤ." ꯃꯗꯨ ꯇꯥꯕꯗ ꯁꯤꯟꯊꯣꯏꯕꯒꯤ ꯃꯃꯥꯅ ꯊꯥꯔꯛꯀꯦ ꯍꯥꯏꯔꯝꯂꯒ 마ꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯤꯟꯊꯣꯏꯕꯒꯤ ꯃꯃꯥꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯃꯥꯃꯁꯤꯡꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯍꯧꯋꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯤꯟꯊꯣꯏꯕꯁꯨ ꯄꯟꯊꯗꯅ ꯃꯥꯒꯤ ꯃꯥꯃꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯁꯤꯟꯊꯣꯏꯕꯅ ꯃꯥꯒꯤ ꯃꯥꯃꯁꯤꯡꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯥꯃ ꯇꯔꯨꯛ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨ ꯀꯔꯥꯏꯗꯒꯤ ꯐꯪꯂꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯈꯣꯏꯗꯒꯤ ꯋꯥꯏꯈꯤꯕ ꯃꯦꯔꯨꯛ ꯑꯗꯨ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯨ ꯑꯣꯟꯅꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯝꯃꯤ꯫ ꯁꯦꯡꯅ ꯍꯥꯏꯗꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯁꯤꯟꯊꯣꯏꯕꯗ ꯄꯣꯛꯍꯜꯂꯝꯃꯤ꯫ ꯁꯤꯟꯊꯣꯏꯕꯅ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯊꯧꯅꯥ ꯐꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯃꯁꯤꯗ ꯂꯣꯠꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯁꯤꯗꯤ ꯁꯟꯁꯥꯒꯤ ꯃꯃꯜꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯁꯅꯥꯎꯗꯣ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦꯗꯅ꯫ ꯃꯁꯥꯗꯣ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯂꯒ ꯑꯩꯅ ꯊꯪꯅꯕ ꯈꯨꯟꯗ ꯄꯨꯗꯨꯅ ꯆꯠꯂꯨꯏ꯫ ꯃꯗꯨꯒꯤ ꯃꯅꯝꯗꯨ ꯇꯥꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯟꯁꯥ ꯃꯇꯨꯝꯁꯤꯡꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯌꯣꯟꯕ ꯉꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯄꯨꯔꯛꯂꯤꯕꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅꯗꯤ ꯃꯥꯅ ꯄꯨꯔꯤꯕ ꯁꯥꯗꯨꯝ ꯑꯗꯨ ꯌꯥꯝꯃꯟꯗꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯂꯩꯔꯕꯗꯤ ꯈꯔꯒ ꯄꯨꯔꯛꯈꯣ ꯍꯥꯏꯍꯧꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯁꯤꯟꯊꯣꯏꯕꯅ ꯃꯥꯒꯤ ꯃꯥꯃ ꯇꯔꯨꯛ ꯑꯗꯨꯗ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨ ꯎꯕꯗ ꯃꯥꯅꯁꯨ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯋꯥꯁꯛꯂꯝꯂꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯋꯥꯁꯛꯂꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯁꯨ ꯌꯥꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯁꯤꯟꯊꯣꯏꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ, "ꯃꯥ ꯃꯈꯣꯏꯅ ꯇꯥꯛꯄꯤꯌꯨ, ꯍꯧꯖꯤꯛꯅ ꯃꯥꯄꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯒꯦ?" ꯁꯤꯟꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛꯇꯨ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯁꯦꯟ ꯇꯥꯟꯕꯒꯤ ꯑꯔꯥꯏꯕ ꯄꯥꯝꯕꯩ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯁꯟꯁꯥꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯥꯅ ꯆꯠꯂꯒ ꯌꯣꯜꯂꯨꯕꯗ ꯍꯦꯛꯇ ꯂꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯃꯃꯥꯛ ꯅꯨꯄꯥ ꯁꯤꯟꯊꯣꯏꯕꯗ ꯍꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯥꯃ ꯇꯔꯨꯛꯇꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯟꯊꯣꯏꯕꯅ ꯁꯣꯏꯗꯅ ꯂꯩꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯁꯤꯟꯊꯣꯏꯕꯅ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯃꯥꯃꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯥ ꯃꯈꯣꯏꯒꯤꯗꯤ ꯁꯟꯁꯨ ꯌꯥꯝ ꯂꯩꯕꯅꯤꯅ ꯁꯦꯟ ꯌꯥꯝꯅ ꯐꯪꯈ꯭ꯔꯗꯧꯕꯅꯤ꯫ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯂꯒ ꯁꯟꯁꯥꯗꯣ ꯌꯣꯟꯕꯗ ꯁꯤꯜꯂꯛꯀꯗꯕ ꯁꯦꯟꯐꯝ ꯑꯗꯨ ꯃꯥ ꯃꯈꯣꯏꯅ ꯄꯨꯔꯛꯄꯗꯕꯨ ꯋꯥꯅ ꯊꯣꯛꯂꯅꯤ꯫
Mamang nupagi wado tabada mama taruk tudi haraubana loirami. Mama taruk adu makha tana amung matam manghaninglamde. Mamang nupana haibadu thazarami aduna makhoigi loijaba san makhai ngamdamak loina hatoklami. Aduga matuk kakthalaga bara khawda hanjilami. Madu loiraba tungda punaba sem sarami madu loibada. Sinthoibana mahaki mama singda makhoini chatkadaba lambi adu taklambi. Lambi takpa loibada Sinthoibana magi mama taruk ta onsilaga. Mama sing khuladugi khulakpada laining ba ma oibani. Mama khoina khuladu hek yobaga kana sansa laigadiga haina korau hekta lawbi. Lawadu hek tabaga miyam ama hupchilakani. Machi manau taruk to harauna thangnaba khuladu tamna harauna chatpa horami. Pung ani mu chatlaba tungda makhoi taruk to thangnaba khul aduda thunglami. Makhoina mafam adu hek yobaga khonjen hauna kana sansa laigadiga haina korau lawrami. Khul adudi laining masingna namda khundaba mafam ama oirami. Mamang nupa Sinthoibana namthak tawbikhiba laining adumakki sumangda miyam punduna leirami. Machi manau taruk aduna sumang adu hek yorakpada miyam changduna makhoibu pharami. Aduga phuba horaklami. Upai leijadraba mama taruk adu mathwaidadi kanbiyu haina miyamda makhong soktuna haijarami. Machi manau taruk tugi mayamba ahal ibohalna. Mayam, aikhoibu ngakpiyu. Aikhoidi karisu khangjadabani. Aikhoigi imak aduna hairakpaduda lakjabani. Thaujal haiba laining masingda makhoibu matungda tawdanaba khangallaga thadokpiraklami. Makhoi thinthadana mayum tamna halaklami. Makhoi yamna thuna mayumsu yoraklami. Karisu laitaba anga petawa amana makhoibu apangma sikher khanbada makhoi yamna saurami aduga ikaibasu poklami. Makhoi machi manau taruk adu amok Sinthoibagi mathakta kari tawsige haina khanarami. Khanba yaba khanaraba tungda Sinthoibagi mayumdo mai thadoklasi magi mayum mai thadoktuna mangonda para amadi tambiba tai haina makhoina lepnarami. Machi manau taruk tu thuna Sinthoibagi yum tamna laklambi. Mi kanasu udringaida makhoina mamak nupagi yumdo lona mai thadoklami. Sinthoiba amani mamalukhrabi anido makhoigi mayum adu maina tumna chakhibaduda thamoi sokna kaplami. Sinthoibagi mamana kananabu oiriba aikhoigi yum asibu mai thariba asuk minungsi leitriba karigino. Makhoi anigi jangjafam oiramba igi yum adu kanana karigidama mai tharibano haiba makhoidi khangjaramde. Lairabi lukhrabi mama machadu wana ama punsilenba tarami. Lausing leiba Sinthoibana makhoigi achakpa yum adugi lemhoriba ut khara khomjilami aduga ligi achawa thumok amada ut singdu hapjilami. Sinthoibana ut yawba thumok adu puduna arapa khungang amada amuk chatlami. Mafam adu hek yobaga mitnabagi laina laichat ama kanna sandorapa thenarami. Awaba taraba miyoising adugi thawgangidama mahak lakpani haina miyamda masamaki saktaklami. Mahakna purakliba ut aduna makhoigi mitki laina adu soidana phalma ngamgani haibagi thazaba pirami. Mahakna haijilibadu makhoising adudi khangjaramdi aduna asengmagi phadoboi haina khalami. Anga oijarabasu lausing leibu oibana Sinthoibana tawbadadi mahakna miyamda asumna haiki. Hidak ase sijinnabagi akaknaba niyom ama leigani. Mado miyamna inba tai. Aina khulase thadoktuna chatriba makhaidi hidak ase bitta hapa yadi. Aina chatlamdaida hapa horo haina lauthokani. Matam adutada hapkadabani. Natrabadi mahai fangloi. Asum haina haijilami. Lausing leiba Sinthoibana matau adumna mahakna mahaki maina chakhiba yum adugi lemhauba ut yawba ligi thumok adu khunjasing aduda yonthoklami. Madudagi lupa khawjau ani phanglami. Mahakna hek chatkibaga mahaki masak adu uraktrabada anabasingna hauji hidak adu hapa yaradra haina lauraklami. Arapadagi Sinthoibana khumlai. Gaikho yadri taha khino. Matam kitang soibada hotnajaba pumba aribada tagadoribani. Sinthoibagi wadu tabada mayam adu mahakna yari haiba gaiduna leinarami. Sinthoibasu mahakpu kananasu tanaba phanglaroi haibagi matang aduda amukas lauraklami. Hapa yare haujikti hidak ado mit thomna noisilo. Mit naba singdu Sinthoibagi wadu tabada mamit naba pharani khanjaduna mahakna haiba ilami.
ꯃꯈꯣꯏꯁꯤꯡꯗꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯎꯠ ꯈꯨꯕꯥꯝ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨꯗ ꯅꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯃꯃꯤꯠꯇ ꯎꯠ ꯅꯣꯏꯁꯤꯜꯂꯨꯕ ꯑꯗꯨꯅ ꯃꯃꯤꯠꯁꯤꯡꯗꯨ ꯌꯥꯝꯅ ꯊꯨꯞꯂꯝꯃꯤ ꯑꯗꯨꯒ ꯏ ꯇꯥꯕ ꯐꯥꯎꯕ ꯌꯥꯎꯅꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯈꯪꯍꯟꯁꯦ ꯍꯥꯏꯅ ꯁꯣꯜꯂꯒ ꯃꯈꯣꯏ ꯃꯁꯦꯟ ꯀꯥꯏꯅꯔꯝꯃꯤ, ꯃꯌꯨꯝꯗ ꯍꯟꯅꯔꯝꯃꯤ꯫ ꯁꯤꯟꯊꯣꯏꯕ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯒꯤ ꯃꯇꯧꯒꯨꯝꯅ ꯃꯃꯥꯕꯨ ꯃꯥꯒꯤ ꯃꯥꯃꯁꯤꯡꯒꯤ ꯃꯅꯥꯛꯇ ꯃꯤꯔꯨꯛ ꯂꯧꯕꯤꯔꯨꯆꯣ ꯍꯥꯏꯅ ꯊꯥꯔꯝꯃꯤ꯫ ꯁꯤꯟꯊꯣꯏꯕꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤꯗ ꯆꯠꯇꯨꯅ ꯃꯤꯔꯨꯛ ꯑꯃ ꯂꯧꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧꯒꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯈꯧꯖꯥꯎ ꯑꯅꯤꯗꯨꯗ ꯌꯥꯎꯕ ꯁꯦꯟ ꯃꯌꯥꯝ ꯑꯗꯨ ꯑꯣꯜꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛꯀꯤ ꯈ꯭ꯋꯥꯏ ꯑꯇꯣꯝꯕ ꯈꯣꯝꯗꯣꯟ ꯑꯗꯨꯅ ꯁꯝꯕꯟꯗ ꯂꯨꯝꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯈꯣꯝꯗꯣꯟ ꯌꯥꯝꯂꯕ ꯁꯦꯟꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯝꯗꯣꯟ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝꯗ ꯃꯍꯥꯛꯅ ꯎꯔꯛꯄꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯌꯥꯝꯕ ꯑꯍꯜ ꯏꯕꯣꯍꯜꯅ "ꯀꯔꯥꯏꯗꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯗꯣ ꯃꯍꯥꯛꯅ ꯐꯪꯂꯛꯂꯤꯕ? ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯝꯂꯅꯤ"꯫ ꯁꯤꯟꯊꯣꯏꯕꯒꯤ ꯃꯥꯃ ꯇꯔꯨꯛꯇꯣ ꯃꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨ ꯀꯔꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯕꯅꯣ ꯈꯟꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯥꯃꯁꯤꯡ ꯑꯗꯨꯅ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯀꯔꯥꯏꯗꯒꯤ ꯂꯧꯔꯤꯕꯅꯣ ꯍꯥꯏꯅ ꯁꯤꯟꯊꯣꯏꯕꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯁꯤꯟꯊꯣꯏꯕꯅ ꯌꯥꯝꯂꯕ ꯁꯦꯟꯌꯥꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯃꯩ ꯆꯥꯈꯤꯕ ꯑꯗꯨꯗꯒꯤ ꯂꯦꯝꯍꯧꯕ ꯎꯠꯁꯤꯡꯗꯨ ꯈꯣꯝꯖꯤꯜꯂꯒ ꯌꯣꯜꯂꯨꯕꯅꯤ, ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯅꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯎꯠ ꯂꯩꯍꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯔꯕꯗꯤ ꯈꯔꯒ ꯄꯨꯔꯛꯈꯣ ꯍꯥꯏꯍꯧꯋꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯥꯃ ꯇꯔꯨꯛ ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯩ ꯊꯥꯗꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯌꯥꯝꯃꯤꯕ ꯃꯈꯩ ꯎꯠꯇꯣ ꯈꯣꯝꯖꯤꯜꯂꯒ ꯌꯣꯟꯕꯤꯔꯨꯔꯣ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯕꯤꯔꯣ"꯫ ꯃꯃꯥꯡ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯍꯧ ꯆꯥꯎꯕ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯀꯥꯎꯈꯤꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥꯁꯤ ꯈꯛ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨ ꯑꯃꯨꯛ ꯈꯟꯅꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯃꯩ ꯊꯥꯗꯣꯛꯂꯦ꯫ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯛꯄ ꯄꯣꯛꯅꯔꯝꯃꯤ꯫ ꯈꯥꯝꯕ ꯌꯥꯕꯁꯨ ꯈꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯔꯝꯗꯦ꯫ ꯁꯦꯟꯇꯕꯨ ꯃꯤꯍꯧꯕ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯒꯤ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗꯨ ꯃꯩ ꯇꯨꯝꯅ ꯊꯥꯗꯣꯛꯂꯒ ꯃꯗꯨꯗꯒꯤ ꯂꯦꯝꯍꯧꯕ ꯎꯠꯁꯤꯡꯗꯨ ꯊꯨꯅ ꯌꯥꯡꯅ ꯎꯠ ꯕꯣꯔꯥ ꯑꯃꯃꯝ ꯈꯣꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯡ ꯅꯨꯄꯥ ꯁꯤꯟꯊꯣꯏꯕꯅ ꯆꯠꯂꯨꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯃꯈꯣꯏꯁꯨ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯎꯠ ꯌꯣꯟꯕ ꯂꯥꯛꯆꯔꯤ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯇꯔꯨꯛꯃꯛꯄꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯃꯤꯠꯇ ꯎꯠ ꯅꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯃꯃꯤꯠ ꯇꯥꯡꯗꯦ ꯍꯥꯏꯕꯇ ꯈꯥꯛꯂꯝꯃꯤ꯫ ꯃꯃꯥꯡ ꯅꯨꯄꯥꯒꯤ ꯅꯝꯊꯥꯛꯅꯤ ꯍꯥꯏꯕ ꯍꯟꯗꯛꯃꯨꯛꯁꯨ ꯃꯈꯣꯏ ꯈꯪꯖꯔꯤ꯫ ꯃꯌꯥꯝꯅ ꯊꯥꯗꯣꯛꯂꯕꯒꯤ ꯇꯨꯡꯗ ꯂꯝꯕꯤꯗ ꯃꯈꯣꯏ ꯃꯆꯤꯟ manaw ꯇꯔꯨꯛꯀꯤ ꯈ꯭ꯋꯥꯏ ꯑꯍꯜ ꯏꯕꯣꯍꯜꯅ "ꯈꯪꯒꯅꯤ ꯃꯗꯨꯒꯤ ꯄꯦꯇꯋꯥꯗꯣ ꯐꯩ, ꯃꯥ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯗꯅꯗꯤ ꯇꯣꯛꯂꯣꯏ"꯫ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯁꯤꯟꯊꯣꯏꯕꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯔꯨꯅꯕꯒꯤꯗꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯇꯔꯨꯛꯅ ꯁꯤꯟꯊꯣꯏꯕꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯁꯔꯪ ꯑꯃ ꯁꯥꯔꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯕ ꯎꯃꯪ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯒ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯆꯥꯊꯣꯛꯂꯨꯁꯦ ꯍꯥꯏꯅ ꯄꯨꯟꯅ ꯍꯧꯅꯔꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯈꯛ ꯁꯗꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯟꯊꯣꯏꯕ ꯃꯇꯣꯝꯇ ꯁꯔꯪ ꯃꯅꯨꯡꯗ ꯂꯩꯕ ꯎꯔꯒ ꯁꯤꯟꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ "ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯇ ꯂꯩꯔꯝꯂꯤꯕꯁꯦ? ꯀꯅꯥꯅ ꯅꯪꯕꯨ ꯁꯔꯪ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯅꯣ"꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯟꯊꯣꯏꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯇꯨꯡꯗ ꯁꯤꯟꯊꯣꯏꯕꯅ "ꯑꯩꯒꯤ ꯃꯥꯃꯅ ꯄꯣꯛꯄꯤ ꯏꯆꯦ ꯑꯃ ꯂꯩ, ꯃꯍꯥꯛ ꯀꯌꯥꯝ ꯐꯖꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣꯝꯗꯤ ꯎꯗ꯭ꯔꯤꯕꯅꯤ ꯈꯪꯂꯝꯂꯣꯏ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯃꯥꯃꯁꯤꯡꯅ ꯏꯆꯦꯗꯨꯕꯨ ꯑꯩꯉꯣꯟꯗ ꯊꯥꯖꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯩꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ꯫ ꯏꯆꯦ ꯂꯧꯕ ꯍꯥꯏꯕꯁꯦ ꯍꯧꯅꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯕ ꯃꯈꯣꯏꯅ ꯇꯥꯕꯤꯗꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯕꯨ ꯏꯈꯣꯡ ꯏꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯁꯔꯪ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯁꯤꯅꯤ"꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗꯤ ꯁꯤꯟꯊꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ
ꯁꯤꯟꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯅ ꯅꯪꯒꯤ ꯅꯆꯦꯗꯣ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯗꯤ ꯋꯥꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗ꯭ꯔꯥ? ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯟꯊꯣꯏꯕ ꯃꯕꯨꯛꯅꯤꯡꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯃꯗꯨ ꯑꯣꯏꯔꯒꯅ ꯑꯗꯣꯝꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯔꯪ ꯑꯁꯤꯗ ꯂꯩꯕꯤꯍꯧꯕ ꯑꯗꯨꯒ ꯃꯥꯃꯁꯤꯡ ꯑꯗꯣ ꯂꯥꯛꯄ ꯉꯥꯏꯕꯤꯕ ꯇꯥꯕ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯁꯤꯟꯊꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯤꯟꯊꯣꯏꯕꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯕꯛ ꯑꯁꯦ ꯄꯪꯂꯥꯏ ꯂꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯑꯗꯣꯝꯒꯤ ꯅꯤꯡꯊꯧꯃꯆꯥꯒꯤ ꯐꯤꯖꯣꯜ ꯑꯗꯣ ꯆꯤꯡꯅꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯗꯣꯝꯅ ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯁꯦ ꯁꯦꯠꯄꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯗꯣꯝꯒꯤ ꯐꯤꯖꯣꯜ ꯑꯗꯣ ꯁꯦꯠꯆꯕ ꯇꯥꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯗꯣꯝꯗ ꯀꯔꯤ ꯄꯥꯝꯒꯦ ꯍꯥꯏꯅ ꯍꯪꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯗꯣꯝꯅ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯊꯥꯗꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯒꯗꯕꯅꯤ꯫ ꯁꯤꯟꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ ꯁꯤꯟꯊꯣꯏꯕꯕꯨ ꯁꯔꯪ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯐꯤꯖꯦꯠ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯕꯒ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨ ꯁꯔꯪ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯤꯟꯊꯣꯏꯕꯅ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯃꯁꯤꯡ ꯂꯥꯛꯄ ꯉꯥꯏꯔꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏꯗꯤ ꯁꯤꯟꯊꯣꯏꯕꯅ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯖꯤꯜꯂꯝꯂꯦ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯃꯈꯣꯏꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯃꯥ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯀꯔꯤ ꯂꯩꯔꯤ? ꯅꯤꯡꯊꯧꯃꯆꯥ ꯑꯗꯨ ꯉꯁꯥꯏ ꯁꯤꯟꯊꯣꯏꯕꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯅ, ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯑꯩꯕꯨ ꯏꯁꯤꯡꯗ ꯂꯪꯊꯕꯤꯔꯣ꯫ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯕꯨꯛꯇꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯁꯤꯕꯨ ꯑꯁꯤꯕ ꯂꯩꯕꯥꯛꯇ ꯂꯩꯕꯤ ꯃꯆꯥꯏꯕꯦꯝꯃ ꯑꯃꯒ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ? ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨ ꯅꯤꯡꯊꯧꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯔꯪ ꯑꯗꯨ ꯏꯁꯤꯡꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯕꯒ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯍꯔꯥꯎꯅ ꯃꯌꯨꯝ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯃꯥꯡ ꯅꯨꯄꯥ ꯁꯤꯟꯊꯣꯏꯕꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨꯅ ꯃꯌꯨꯝꯗ ꯊꯨꯡꯂꯔꯕ ꯃꯇꯝꯗꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯥꯡꯒꯣꯟꯗ ꯐꯖꯈ꯭ꯔꯕ ꯃꯨꯔꯇꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯨꯔꯦ꯫ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯣꯜꯂꯤꯕ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯃꯗꯤ ꯂꯤꯛ ꯀꯣꯟ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯃꯗꯨꯁꯤꯡꯗꯨ ꯃꯈꯣꯏꯅ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯨꯔꯇꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯏꯁꯤꯡꯗ ꯂꯪꯊꯈ꯭ꯔꯦ ꯈꯜꯂꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥꯛ ꯅꯨꯄꯥ ꯁꯤꯟꯊꯣꯏꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛꯇꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯈꯣꯏꯒꯤ ꯃꯃꯥꯛ ꯅꯨꯄꯥ ꯁꯤꯟꯊꯣꯏꯕ ꯑꯁꯤ ꯂꯩꯕꯥꯛꯇ ꯀꯣꯏꯅ ꯆꯠꯂꯨꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯕ ꯇꯥꯏ, ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯃꯈꯣꯏꯒꯤ ꯃꯃꯥꯛ ꯅꯨꯄꯥꯗ ꯍꯪꯂꯁꯤ ꯀꯔꯝꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯍꯥꯏꯅ ꯈꯟꯅꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕ ꯈ꯭ꯋꯥꯏ ꯑꯍꯜ ꯏꯕꯣꯍꯜꯅ, ꯏꯃꯥ ꯏꯕꯨꯡꯉꯣ ꯍꯥꯏꯌꯨ, ꯅꯍꯥꯛ ꯑꯁꯤꯕꯒꯤ ꯂꯝꯗꯝ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯌꯧꯔꯨꯕꯒꯦ? ꯁꯤꯟꯊꯣꯏꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯇꯞꯅ, ꯃꯥꯃꯁꯤꯡ, ꯑꯉꯛꯄꯅꯤ, ꯑꯁꯤꯕꯒꯤ ꯂꯩꯕꯥꯛ ꯍꯥꯏꯕꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯥꯃꯁꯤꯡꯗ ꯃꯍꯥꯛꯀꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯄꯨ ꯃꯕꯦꯅ ꯑꯉꯝ ꯑꯊꯧ ꯃꯅꯥꯏ ꯃꯁꯦꯟ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯑꯣꯛꯂꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯑꯁꯤꯕꯒꯤ ꯂꯥꯏꯅ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯗꯣꯂꯥꯏ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯣꯡꯗꯨꯅ ꯃꯍꯥꯛꯅ ꯑꯁꯤ ꯂꯩꯕꯥꯛ ꯆꯠꯂꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯌꯧꯕꯗ ꯃꯕꯨꯕꯣꯛ ꯑꯃꯗꯤ ꯃꯕꯦꯝꯕꯣꯛꯅ ꯃꯥꯕꯨ ꯍꯔꯥꯎꯅ ꯀꯣꯟꯁꯤꯟꯕꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯄꯤꯖ ꯄꯤꯊꯛꯂꯕ ꯇꯨꯡꯗ ꯃꯃꯜ ꯌꯥꯝꯂꯕ ꯐꯤꯖꯣꯜ ꯁꯤꯖꯤꯟꯕꯤꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯤꯃꯨꯛꯇ ꯂꯤꯛꯀꯣꯜ ꯀꯌꯥ ꯑꯗꯨꯁꯨ ꯁꯤꯖꯤꯟꯕꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯥꯕꯨ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝꯗ ꯍꯜꯂꯒ ꯃꯍꯥꯛꯀꯤ ꯃꯥꯃꯁꯤꯡꯕꯨ ꯎꯅꯤꯡꯉꯤ, ꯊꯨꯅ ꯊꯥꯔꯛꯎ ꯍꯥꯏꯔꯒ ꯃꯥꯕꯨ ꯊꯤꯟꯗꯣꯔꯛꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯀꯥꯏꯅꯔꯝꯗꯥꯏꯗ ꯁꯅꯥꯒꯤ ꯍꯩꯖꯥꯡ ꯑꯃꯁꯨ ꯄꯤꯔꯛꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯁꯤꯟꯊꯣꯏꯕꯅ ꯇꯞꯅ, ꯃꯈꯣꯏꯅ ꯍꯩꯖꯥꯡ ꯑꯁꯦ ꯄꯨꯔꯒ ꯆꯠꯄꯤꯌꯨ꯫ ꯍꯩꯖꯥꯡ ꯑꯁꯤ ꯍꯦꯛ ꯎꯕꯗ ꯏꯄꯨ ꯏꯕꯦꯟꯅ ꯃꯈꯣꯏꯒꯤ ꯁꯛ ꯈꯪꯒꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛꯇꯨ ꯃꯈꯣꯏꯒꯤ ꯃꯃꯥꯛ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯃꯈꯣꯏꯗꯤ ꯃꯃꯥꯛ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯊꯨꯅ ꯆꯠꯅꯤꯡꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯃꯃꯥꯛꯇ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯤꯟꯊꯣꯏꯕꯅ, ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯏꯁꯥ ꯆꯥꯕ ꯎꯄꯨ ꯑꯃꯃꯝ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ, ꯑꯗꯨꯒ ꯃꯗꯨꯗ ꯆꯪꯕꯤꯔꯣ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯇꯣꯔꯕꯥꯟ ꯇꯥꯅ ꯄꯨꯖꯒꯅꯤ, ꯑꯗꯨꯒ
ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯁꯤꯡꯗ ꯂꯪꯊꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅ ꯂꯪꯊꯖꯒꯅꯤ꯫ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯇ ꯗꯣꯂꯥꯏ 6ꯅ ꯃꯥ ꯃꯈꯣꯏꯕꯨ ꯑꯃꯃꯝꯇ ꯏꯄꯨ ꯏꯕꯦꯝ ꯃꯅꯥꯛꯇꯝꯅ ꯄꯨꯅꯕ ꯑꯣꯛꯂꯝꯒꯅꯤ꯫ ꯈꯣꯡꯆꯠ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯣꯡꯆꯠ ꯑꯃꯁꯨ ꯑꯣꯏꯒꯅꯤ꯫ ꯑꯁꯣꯝꯅ ꯁꯤꯟꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯥꯃ 6 ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯁꯤꯟꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯃꯥꯒꯤ ꯃꯥꯃꯁꯤꯡ ꯑꯗꯨꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯁꯥ ꯆꯥꯕ ꯎꯄꯨ ꯑꯃꯃꯝ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 6 ꯑꯗꯨ ꯃꯥꯒꯤ ꯎꯄꯨꯗ ꯆꯪꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯤꯟꯊꯣꯏꯕꯅ ꯇꯣꯔꯕꯥꯟ ꯇꯥꯅ ꯄꯨꯔꯒ ꯆꯠꯂꯝꯃꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯤꯟꯊꯣꯏꯕꯅ ꯃꯥꯒꯤ ꯃꯥꯝꯍꯟ ꯏꯕꯣꯍꯟ ꯌꯥꯎꯕ ꯎꯄꯨ ꯑꯗꯨ ꯇꯣꯔꯕꯥꯟꯅ ꯂꯪꯊꯔꯝꯃꯤ꯫ ꯏꯕꯣꯍꯟ ꯌꯥꯎꯕ ꯎꯄꯨ ꯑꯗꯨ ꯏꯁꯤꯡꯗꯒꯤ ꯀꯣꯡꯒꯣꯟ ꯀꯥꯔꯒ ꯊꯣꯔꯛꯄ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯁꯤꯟꯊꯣꯏꯕꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯏꯕꯦꯟꯊꯧꯅ ꯌꯨ ꯑꯇꯤꯡꯕ ꯌꯥꯝꯅ ꯄꯤꯊꯛꯄꯗꯒꯤ ꯃꯥꯝꯍꯟꯁꯦ ꯁꯥꯊꯤꯅ ꯑꯣꯔꯦ"꯫ ꯁꯤꯟꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯍꯧꯔꯤꯕ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯑꯁꯤ ꯂꯩꯕꯥꯛꯇ ꯊꯨꯅ ꯌꯧꯅꯤꯡꯂꯝꯃꯤ꯫ "ꯑꯩꯕꯨ ꯍꯥꯟꯅ ꯂꯪꯊꯕꯤꯔꯣ, ꯑꯩꯕꯨ ꯍꯥꯟꯅ ꯂꯪꯊꯕꯤꯔꯣ" ꯍꯥꯏꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯟꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇꯨ ꯃꯊꯪ ꯃꯊꯪ ꯂꯪꯊꯔꯕ ꯇꯨꯡꯗ ꯁꯤꯟꯊꯣꯏꯕꯗꯨ ꯃꯕꯨꯛꯅꯤꯡ ꯋꯥꯏꯁꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯕꯗ ꯃꯅꯦꯁꯤꯡꯅ ꯃꯃꯥꯛ ꯅꯨꯄꯥ ꯁꯤꯟꯊꯣꯏꯕꯗ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯔꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯤꯟꯊꯣꯏꯕꯅ ꯈꯨꯝꯂꯛꯏ, "ꯃꯥ ꯃꯈꯣꯏꯗꯣ ꯏꯄꯨꯕꯣꯛ ꯍꯣꯏꯅ ꯄꯥꯛꯅ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ"꯫ ꯑꯁꯤ ꯍꯥꯏꯅ ꯃꯅꯦꯁꯤꯡꯗ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯅꯦꯁꯤꯡꯗꯨꯗꯤ ꯈꯪꯖꯗꯕꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯅꯦꯁꯤꯡꯗꯨ ꯅꯨꯡꯁꯥ ꯊꯤꯔꯛꯂꯝꯃꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯟꯊꯣꯏꯕꯗ ꯃꯥꯒꯤ ꯃꯥꯃꯁꯤꯡꯗꯨ ꯀꯩꯗꯧꯉꯩ ꯂꯥꯛꯀꯗꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯁꯤꯟꯊꯣꯏꯕꯅ ꯈꯨꯝꯂꯛꯏ, "ꯃꯥ ꯃꯈꯣꯏꯒꯤꯗꯃꯛ ꯆꯥꯛ ꯆꯗꯨꯝ ꯑꯃꯃꯝ ꯍꯦꯛ ꯈꯥꯛꯎ"꯫ ꯃꯅꯦꯁꯤꯡꯅ ꯃꯃꯥꯛ ꯅꯨꯄꯥ ꯁꯤꯟꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯦ ꯃꯆꯜꯕꯨ ꯊꯑꯣꯏꯗꯕꯒꯤ ꯐꯜꯅ ꯃꯆꯤꯟ ꯃꯅꯥꯎ 6 ꯑꯗꯨ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫